ꯅꯨꯡꯗꯥꯡ ꯚꯤꯗꯤꯑꯣ ꯇꯧꯕꯗ ꯑꯁꯪꯕ ꯀꯣꯄꯤꯗꯨ ꯌꯥꯝ ꯐꯠꯇꯦꯕ ꯍꯧꯖꯤꯛꯁꯦ ꯈꯔ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯏꯆꯝ ꯆꯝꯕ ꯃꯊꯦꯜꯒ ꯂꯥꯛꯆꯔꯦ ꯃꯊꯦꯜꯒ ꯂꯩꯇꯦ ꯉꯁꯤꯁꯦ ꯀꯩꯅꯣꯅꯤ ꯃꯨꯀꯥ ꯉꯥꯒ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛꯀꯤ ꯑꯥꯏꯇꯦꯝ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯅ ꯄꯥꯄꯣꯔ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯇꯣ ꯉꯁꯥꯏꯒꯤ ꯃꯨꯀꯥ ꯉꯥꯅꯦ ꯉꯁꯥꯡꯅꯦ ꯑꯇꯥꯎꯕ ꯈꯔꯒ ꯑꯗꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯀꯣꯛ ꯆꯤꯛꯄ ꯅꯨꯡꯉꯥꯏꯇꯕ ꯗꯤꯟꯗꯥ ꯑꯣꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯋꯥꯒ ꯌꯥꯝ ꯉꯥꯡꯖꯔꯔꯣꯏ ꯂꯥꯏꯒꯤ ꯊꯥꯗꯣꯛꯆꯔꯤꯕꯅꯤ ꯁꯤꯅ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯃꯨꯀꯥ ꯉꯥ ꯉꯁꯥꯡ ꯑꯃ ꯑꯗꯨꯒ ꯄꯨꯜꯂꯒ ꯊꯣꯡꯕꯅꯤ ꯂꯥꯏꯗ ꯀꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯏꯕꯤꯔꯦ ꯂꯥꯏꯗ ꯀꯠꯄꯗ ꯏꯁꯤꯡ ꯌꯥꯎ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯏꯟꯖꯥꯡꯒ ꯂꯣꯏꯅ ꯃꯨꯈ꯭ꯔꯦ ꯈꯪꯗꯦꯗ ꯉꯥꯗꯣ ꯃꯨꯀꯥ ꯉꯥ ꯑꯇꯥꯎꯕꯗꯣ ꯍꯥꯞꯇ꯭ꯔꯤꯉꯩꯗꯗꯤ ꯃꯆꯨ ꯐꯖꯔꯝꯃꯦꯕ ꯍꯥꯞꯆꯤꯜꯂꯕꯗꯤ ꯄꯨꯡꯃꯨ ꯃꯨꯊꯣꯛꯈ꯭ꯔꯦ ꯄꯨꯈ꯭ꯔꯤꯒꯤ ꯐꯥꯕ ꯉꯥꯅꯦ ꯍꯥꯕꯨ ꯍꯥ ꯉꯁꯤꯗꯤ ꯁꯝꯐꯥꯎꯗ ꯉꯁꯥꯏ ꯀꯣꯛꯂꯨꯕꯗ ꯍꯥꯞꯄꯗꯣ ꯍꯥꯞꯇ꯭ꯔꯤꯉꯩ ꯑꯃꯐꯥꯎ ꯕꯖꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯀꯔꯝꯕ ꯖꯨꯛꯇ ꯊꯥꯈꯤꯕ ꯕꯦꯂꯦꯟꯗ꯭ꯔꯤꯅꯣ ꯈꯪꯗꯦ ꯍꯥꯎꯋꯤ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯁꯤꯔꯥꯏꯅ ꯇꯧꯕꯅꯦꯕ ꯌꯦꯟꯖꯥꯡꯁꯦ ꯃꯑꯣꯡ ꯆꯥꯗꯦꯅ
ꯁꯤ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯕꯖꯥꯔꯒꯤꯁꯦ ꯅꯍꯥꯟ ꯏꯔꯣꯟ ꯆꯥꯈꯤꯕꯗꯤ ꯍꯥꯎꯇꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯤꯗꯤ ꯍꯥꯎ ꯂꯩꯔꯝꯃꯦ ꯉꯥ ꯃꯆꯥꯒ ꯍꯥꯎꯏꯗ ꯐꯖꯅ ꯍꯥꯎꯏ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯅꯨꯡꯗꯥꯡꯗꯅ ꯀꯩꯀꯩ ꯑꯁꯪ ꯑꯃꯥꯟ ꯀꯣꯠꯅꯕꯒ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯅꯨꯡꯗꯥꯡ ꯚꯤꯗꯤꯑꯣ ꯇꯧꯕꯗ ꯑꯁꯪ ꯑꯃꯥꯟ ꯀꯣꯠꯄꯤꯅꯨ ꯌꯥꯝ ꯐꯠꯇꯦꯕ ꯍꯧꯖꯤꯛꯁꯦ ꯈꯔ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯅꯃꯛ ꯆꯥꯔꯦ ꯍꯥꯎꯔꯝꯃꯤ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯆꯥꯛ ꯈꯤꯇꯪꯗꯤ ꯂꯧꯊꯣꯔꯛꯄ ꯁꯤ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯉꯥ ꯃꯆꯥꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯏꯔꯣꯟꯕꯁꯨ ꯍꯥꯎꯏ ꯄꯥꯄꯔꯗꯨꯃꯒ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯒꯦ ꯕꯥꯏ ꯕꯥꯏ